와, 영어 해봐. 나보다 아이고 영어이네. 아스. 이제 아까 제가 와이샤를 먹고 아이 신주보라 레이루기게요. 야마세. ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪ ꯉꯥꯎꯕꯁꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯝꯗꯦꯀꯣ ꯃꯤ ꯑꯉꯥꯡꯁꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ 와니세, 파무세. 땀 파무. 그나가 라게. ꯗ꯭ꯔꯥꯏꯚꯔꯒ ꯂꯥꯛꯑꯦ 너 히로가 나오 야죠. ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯕ ꯄꯥꯛꯅ ꯁꯪꯄꯣꯟꯇꯦꯗ 아. 타박이 함심으로 너 히로도. ꯌꯥꯝ ꯆꯤꯜꯂꯦ ꯆꯥꯕꯕꯨꯛ ꯁꯪꯕꯖꯥꯠ ꯅꯠꯇꯦ ꯇꯨꯝꯕ ꯈꯛꯇꯅꯦ ꯃꯥꯅ ꯍꯜꯂꯛꯏꯁꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯁꯦꯟꯅꯒꯗꯕꯗ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯁꯦꯟ ꯇꯥꯜꯂꯤꯕ ꯑꯗ ꯌꯥꯝ ꯆꯥꯎꯕ ꯌꯨꯝꯗꯨꯗ ꯅꯪꯅ ꯊꯜ ꯂꯩꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯍꯟ ꯑꯃꯕꯨꯗꯤ ꯂꯩꯌꯦ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯦꯟ ꯇꯥꯜ ꯂꯩꯔꯤꯗꯨꯕꯣ ꯅꯠꯇꯦ ꯁꯦꯜꯒ ꯅꯪꯒ ꯀꯅꯥꯅ ꯍꯦꯟꯂꯨꯒꯦꯕ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦꯅ ꯂꯥꯛꯏꯅꯦ ꯀꯩ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ ꯂꯥꯛ ꯑꯩꯒ ꯆꯪꯉꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯞꯅ ꯍꯜꯂꯨꯀꯣ ꯂꯩꯔꯒ ꯅꯄꯨꯟꯁꯤꯗꯣ ꯐꯅꯦꯛ ꯈꯣꯡꯒꯥꯏ ꯑꯃꯒ ꯂꯣꯏꯔꯒꯦ ꯍꯥꯏꯔꯣ ꯈꯥꯕ ꯅꯄꯥꯅ ꯁꯦꯜ ꯈꯔ ꯄꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨꯅꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯒꯤ ꯅꯨꯄꯤ ꯎ ꯌꯥꯗꯕꯗꯣ ꯇꯨꯀꯠꯆꯩꯅꯦ ꯅꯪ ꯅꯨꯄꯤꯅꯦꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯅꯤꯡꯁꯤꯡꯍꯜꯂꯨꯔꯣ ꯅꯤꯡꯁꯤꯡꯕ ꯄꯥꯝꯕ꯭ꯔꯣ ꯑꯩ ꯈꯨꯠꯀ ꯄꯥꯏꯅꯦ ꯅꯪ ꯑꯩꯌꯥ ꯑꯩ ꯁꯥꯏꯀꯜ ꯀꯥꯎꯏꯅꯦ ꯅꯪ ꯉꯁꯤꯗꯤ ꯂꯩꯃꯟꯖꯟꯕ ꯇꯥꯔꯦꯗꯅ ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕꯗꯨꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯂꯥꯛꯑꯣ ꯂꯩꯀꯩ ꯄꯤꯕꯥꯔꯦ ꯑꯝꯇ ꯀꯠꯄꯤꯌꯣ ꯂꯩꯀꯩ ꯄꯤꯕꯥꯔꯦ ꯑꯝꯇ ꯀꯠꯄꯤꯌꯣ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯅꯪ ꯊꯝꯕꯥꯜ ꯃꯐꯝꯁꯤꯗ ꯃꯥꯅ ꯀꯃꯥꯏꯅ ꯑꯁ ꯈꯥꯕ ꯏꯇꯩꯃ ꯇꯥꯃꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯦ ꯊꯣꯛꯂꯛꯑꯅꯤꯌꯦ ꯉꯥꯛꯇꯪ ꯐꯝꯃꯨꯗꯅ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯅꯈ꯭ꯔꯒ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯊꯣꯛꯂꯛꯑꯅꯤ ꯊꯝꯕꯥꯜ ꯅꯣꯏ ꯇꯥꯃꯣꯒ ꯊꯕꯛ ꯄꯨꯟꯕꯅꯦ ꯃꯃꯤꯡꯅ ꯈꯥꯕ ꯀꯧꯕꯅꯦ ꯐꯝꯃꯨ ꯉꯥꯛꯇꯪ ꯀꯣ ꯏꯇꯩꯃ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦꯕ ꯍꯣꯏ ꯊꯝꯕꯥꯜ ꯌꯨꯝꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯀꯩꯁꯨꯝ ꯊꯣꯛꯅꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯉꯤꯗꯅ ꯀꯩ ꯇꯧꯏꯗꯨꯕꯣ 소노주라고 난 이자기는 없었네 용광님. ꯍꯦ ꯑꯄꯪꯖꯥꯎ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯅꯪ ꯉꯁꯤꯗꯩ ꯀꯧꯔꯛꯀꯅꯨ ꯀꯧꯅꯗ꯭ꯔꯕꯅꯤ 저기 뭐야? 새끼르시네. 애고는 놈의 도움밖에 참지 뻘뻘밖에 나 애고는 말하면 하면 저 중요해. 아야. 나 이거 뭐? 그냥 짜버리게 하버기 뻥이 왜 그냥 그러게 마기 바람 그냥 짜러기 바람 아씨. 아이 마이 뭐라니까 시험 짜대다 낭수 농파도 건너네. 빅 어머니 좀 빠이미나 왜 와네. 아두다 마나센 빠이버니네. 마나센 가라 타다 잡아 와네. 나티 너 벤더도 유 탁바다 아이기 월이 부슬라가 유가 말이 세가이기노 봐 하! 아씨. 아이네다 TV. 마나 낭이 와또 망래. 망원다 낭세 비로 마가 낭가 루고가게 나또 마이래. 마투다 낭나 하라오라오 따이네바 아빵자오 지금 잡어 하라오라오디 따디다 낭수 마나도 하락보다 아이 사오리네 컴브라. 낭나 신도 반다브로 하! 탐바 내가 고인을 가이나 하이바 히타브라바 낭낭낭낭낭